पाउचेरे यमफम ओइबा मरु इबा पाउ खरा अपडेट तौजरी मेघालय की चीफ मिनिस्टर के संगमा इम्फाल दा थोंगलखरे मेघालय की चीफ मिनिस्टर अमदि एनपीपी की प्रेसिडेंट कोनराड के संगमा नमित हुमनी की खोंगसत ngasi इम्फाल दा थोंगलरे ngasi इम्फाल की एयरपोर्ट दा थोंगलबदा एनपीपी की थौमी सिंग आराउ तेम ओकलबा मतुंगदा तोंगन तोंगन बा केंद्र सिंग दा लाकदोर जनरल इलेक्शन असि की पॉलिटिकल कॉन्फ्रेंस सिंग दा सरुग यागदोरे माना एयरपोर्ट दा थोंगलबदा पाउमिसिन हंगबा वांग की पाउकुम दा मथंग सहिदा पांगथोकदोरिबा तरागनी तुचुबा जनरल इलेक्शन दा एनपीपी दा अचौबा दायित्व लौदुना सरकार सेंबदा सरुग यागने अतोबा पार्टी की लुचिंबा कयासु एनपीपी दा यावजगे हाइबा कया लैरे अदुना लाकदोरिबा तरागनी तुचुबा इलेक्शन दा एनपीपी ना माइ पाकनाबा कन्ना होनागनी आइगे नागालमरोमदा निंगोल सिंग दा वासक ngakpangamdaba lambi sembani harga sempangamdaba hairok kendra की MLA ni MO kendro ngasi hairok block congress committee na sinduna hairok kendra की manung chana leiba sekhong khulda ayu angan badagi jumthong omfoga marida hanagi minister MO kendro masana jumjumda khongna chatuna flag yongba loiraga sekhong sekmai bazar da public meeting ama pangthokre ngasi bangthokiba flag hosting kam public meeting aduda MO kendro na hai ngasi congress party na tumin leiduna khatnaba yaudribasi election ke code of conduct ki matam ngai bane hairok da diwali numit da ningol lising hom chatlok kun mathoi chakauduna bar neja ki numit da gi hairok ta sandi anjala kre hairok lang khidre ingkhre masigi maramdi hairok ta anupanu pilal ama thorakre aige nopi lising mari ki matak ta thorak libasi phimu selaga congress party ki jumda thuairubage masaka thuna tholapane maral matum thuairam drabadi karisu thorak lamloi aire maka tarakpa atopa baw amadana Karnataka da nong mari lenaba thodok singda mioi kun mari sire jum chatuk yangai gani pan pura mang takre haukiba namit kyani nong leptana chubadagi Karnataka da ichau thoktuna nong mari lenaba thodok singda mioi kun mari sire jum chatuk yangai gani pan pura mang takre an agency ki pauna aire akan banong sit ka loinana bay of bengal dagi cross torakiba akan banong sit ka loinana nongna state adugi mafam kya da ichau thokpadagi district amaka pauna dre Isau nang labasing kidamakta sarkana relief camp sing hangtok tuna changjapam pigre NDRF amadi SDRF ki team sing isau nang labam mafam sing changsin dore relief amadi rescue operation chathare hauji su miyo kya thiba khangda leiri ana pawo sin makhatare amaromda Tamil Nadu da su isau nang takliba kya adu sarve tawna ba santran team ngarang chanai da thongkhre team aduna isau na sokalaba district kya da chatuna amag ada thokraba sing adu hakting na yang chinduna madugari report loba haukhre State asida isauga mari lainaba thodok sing da piyokun gi mathakta sikrabani aire Pondicherry da su akan benongga mari lainaba thodok sing da bang dakiba kya laikhrabani masida natana Kerala da su isau na chauna awaba mayuna ba laikhrabani nongsit ka hena mot padagi Delhi da school college thingjin khre Delhi da hawa nongsit ki phibam fataba pollution ki quality yamna hanthadun nongsit ka hena mot padagi sarkar na school college sing makata ba order ama thoktreba phawba thingjin khre Delhi da hawki ban mit kyani asi nongsit ka hena mot padagi Supreme Court na masih matang Delhi sarkar da asit pa wafam kya tham krabani hausu Delhi da awa nungsit ki phib asik ka hen bot padagi sarkar na school college sing adu makata ba order ama thok triba phawba ngasi deki thingjan ki bani aire Manipur tribal mahiroi lup singha national highway da matham kaktaba economic blockade tawkhre Manipur gi tribal mahiroi sing lup all tribal student union achom all naga students association Manipur anjam Koke Student Organization General Headquarter KSOGSQ amadi asungge federal unit China National Highway da matam kaktana economic blockade tawkhre economic blockade asi mahiroi lup sing asina Manipur gi singi district sing sangchilakba association singi saruka mani aire Autonomous District Council bill ga mari lainana protest adu audokibane tribal mahiroi singi lup sing asina roibu oina Manipur laigak tu namit tare ni ki matam piraduna ADC bill ki matangda State Assembly gi akadaba session counter batak sinduna lakhibani aire Economic blockade adu nongmai singgi ahing noyai dagi chataba aukebane Nagalamromda NPP gi thawmi sing amadi BJYM gi thawmi sing barakta khana chaina ba thokre National People's Party NPP gi president urba Meghalaya gi Chief Minister Conrad Keisamthong novit humni ki khongsatta ngasi Imphal da thonglare lakadur ba kumjali sing ani kunithoi gi mikhal ka mari lainana Imphal East district ki manung chana leiriba Khetrigau Assembly constituency dagi NPP की election campaign हक दोपक लोइनन state असि की तोगन बा AC की election campaign सिंग दसु सरवया गनि आइरे कुमजाले सिंगनि कोनिथोइ की अंगन बसरुकता पांगथोक दौरिबा मिखल गी मार्क ओइनन NPP की future plan सिंग यांगचन द party member सिंग पुन्ना खन्ना नैना गनि मारंगासि शिलोंग दगी direct flight ते इम्फाल द थुंगलबदा इम्फाल एयरपोर्ट द मणिपुर NPP unit na taram na uklam bapamagna harau tayambam bade thagat bapang doke Amarom द NPP na thadorak ba statement amagi matukina
BJYM की प्रेसिडेंट भारत शर्मा RK Max अमदी BJYM की जुटसिंग कैसामपत तिदिम लंबीदा NPP की थौमी सिन फ्लैग थे ननबो होनरिंगैदा खुद थाननबो होनरखी आरे NPP की मणिपुर की प्रेसिडेंट एन काइसना थोकिबा स्टेटमेंट दा भारत शर्मा अमदी RK Max ना कैसामथोंग केंद्र की MLA की स्कोर्ट होम द खुद थारखी बगलवेना गाड़ी अनिसु थुगारखी आइना मराल सिगे माकी स्टेटमेंट अदुगी मतुंगिना MLA की गाड़ी थौकिबा ड्राइवर अदुदे थौदोक दोफुमदगी नानथोकौखी आरे Masai makongda singjang jakun masing khangdana thaba awrakle mayul chongba awjarakpa lining upal makong thengna janthanaba akanba khongjang sangchitana masagi makongda singjang yakun masing khangdana thaba awrakle aina kanglei salai apunba lok KSAL gi serol amana phungdorakle serol asna hai nakal amaromdana mitopna mapung sarakle nakal amaromdana lengak thodang mundabada ningthau siampa masel sainare Nagalamoromdana lamgi khoiren mayam pasilakun iram damsege lairang kaya gi leikada tungdana babuk thanna lairang lehi choble loinana lairang kaya laiman jalali nagalamoromdana supham nompham leitraba ngawraba na kaya amuna mayai kapa chinja kamar boyduna mayai kapa chinja ki ipakta tawduna nungaina asi lambi gi sidaida turoi ngaroi sum charaba haksang polanga du puduna thawaiga haksang kaina gada banamitu khawrang nangai re asumna hingliba khunai asibu kaidongai hingadage khanbada Tumba macet chaba macet khawang laba kya di tawpham khangtan thamoi da khotumna suduna China khangle masi ngasi kilengak amadi myamna nei daba matam hen kidawre aire sahi lising ani gi puari mangda thamlaga macet macet chetuna charaga khongrai niktuna kapage kari wakal khanduna mitai aikhoi hinglibagi aina angladuna ponsinaba jawdaba ani punba yadaba aikhoi si tungi charul surunda isa isu singda kari khudul tambiram kari aina so hanglagle Isa isu sing da tamlam da gadaba khudol si masagi maribak leitaba urak da lamang da kochachatuna hingba refugee ehoro aidun tamlam gadra natragana isa sana khoi migi minai oiduna charon panamag hingawro napon se chupa migi khadang makha de hingduna maming tagi napi namik mamit tagi mapi kangdabo ehoro aram laga ngasi ani pun bayadriba ponsinabagi wakhalol jawdriba akang hai sariba aikhoi si khamnung maikai panglasira Aikhoi mitai haiba furupsi ngasi mak haujik lairiba asibu hinglibra natragana sirabra aina so hanglakle makha tarakpa atopa baw amadana W Holland laikidabada lisamna awaba fangdorakle Library and Information Science Students Association Manipur lisam gi founder president amade Department of Library and Information Science the research scholar RMB W Holland Monsang hokiba sai chat taragom doi November lising ani kut mathoida masagi anaba amade ki laikidabada awaba phongtok sari amade ibung munungi awaba da su saruk jajari anali samge General Secretary Singsubam Manglem to mitaina thadorpa warol amada phongdorakle Holena lisam gi president oiring matamda Manipur gi academic library amade public library kaya phibam bhagan rabo honaramba misane singmi tami gi mari bhagan rabo honabada su asabu thoga kaya lobiram ki amade Department of Library and Information Science MU busu chakwatan phona bada asabu thawang ke lorumba singmi tami gi lusingbi amane man laiki da basu menkan pangam roi daba awat pa amul hewragani aina warol asinma khatana phongdorakle arobeda content sing asigi mar oiba pau khara asiba pau damjariba mari local news YouTube channel amadi Facebook page asidagi yangbiriba panamuk bathaga jari channel asana damda kanarabadi subscribe tawi dribasana subscribe tawi rumloinana like and share tawu skawi gan plamapo amakana thaga jari